Nagaland amadi Meghalaya gi oina handak pangthokadoriba general election asigidamak mirep che pisinbagi thabak ngasidagi hounakhre mirep oigadoriba singna masa masagi mirep che sing lakliba February 3 faubagi manungda yagani mirep che singi scrutiny na February 9 da pangthokani amadi mirep che lauthokpagi aroiba numitna February 10 dani Nagaland ki oina handaki mikhal asida punna voter lak 13 lising 13 ka chatruka kuntragani thoina vote thadaba yagani Masigi manungda handak fongkiba aroiba electoral roll gi matung ina nauna ahanba oina ming chankraba voter listing kunga mariga chatrukka marifu mapan yauri mikhalasigi oina di gaspani AC da khwaidagi yamba voter masing oina listing hufutra mariga chohumga marifudra manga leiri amade khwaidagi masing yamda ba voter masing leibana makokchung town AC da voter listing nipan ga ahum supna ani khak leiri Amaromda Meghalaya gi oina pangthokadoriba mikhal asigidamak punna voter masing lakunga mathoi lising humfu mathoi ga tramaga kunga mapanna vote thadaba yagani state asigi oina su aroiba electoral form kibagi matung ina anauba voter haibadi handaki mikhal asida vote thadaba yagadaba nauna voter oirakraba missing asi lising marifu mathoi ga chamri ga kuntraga humdoi ni Nagaland amadi Meghalaya state anigi oina pangthokadoriba mikhal asigidamak Election Commission of India gi pautak matung ina security gi checks and thaurang sing state ani asida laukhatpa houkhre haina state ani asigi chief electoral officer sing na khangalakli